Paojakhup Guitena Mahakna Fongdokhiba Wapham Theiduna Sengdorakli Sirui Festival 2025 ki mangoinana Mahak Masana Fongdokhiba Wapham ama viral oikhiba dugi matangda KSO Delhi and NCR gi President Paojakhup Guitena Sengdokladuna Mahakti laibak asigi santi pamjaba miyoi ama oina mipum khudingmaki punsibu protection pibaga loinana ama toiba wakhalon asida lepa misakne Sirui Festival adu aswai ngam thogandana mai pakna pangthoknaba thamkhiba Wapham lana wahanthok pina rakhiba laibak thibani hairi Paojakhup Guitena Mahakna Wapham Sengdokladuna Mahakna hai Fongdokhiba Wapham adu cultural event amagi mayokta natte security issue gi matangda miyamda pongning sengchinbaga loinana lamdam asomda ingtapa puraknaba wakhalonda haibane tasengna miyoibagi punsi mangdanaba amade irang thogandanaba ne Mahakna hai festival asigi mingda buffer zone thugaidanaba khanganbaga loinana Buffer zone haibasi conflict region bu khaidokliba amadi law and order maintain tawriba mafam ne community khudingmak bungak senaba yenaba thokhandanaba lairiba mafam ne buffer zone haibasi division ge symbol ama natte community marakta tension lehendanaba amadi ngak senaba mechanism amane kuki civil organization amata Sirui festival gi mayokta leite miyam pulakpa matamda pamdaba thokdoksing thoktanaba ningthina manage tawgadabani haibane Mahakna Fongdokhiba Wapham adu village volunteer group natraga militia amataga mari leinade aihak matam pumbada peaceful protest amasung dialogue haibasida thajaba thamba misakne Mahakna matam pumbada India ge democratic principle bu ikai khumnai haina su sengdorakle